ꯍꯦꯟꯔꯤꯅ ꯀꯞꯂꯤ ꯀꯞꯂꯤ ꯁꯣꯜꯂꯛꯏ꯫ ꯑꯩꯒꯤ ꯅꯨꯃꯤꯠ ꯁꯨꯔꯦꯗꯅ꯫ ꯑꯃꯨꯛꯁꯨ ꯈꯣꯟꯖꯦꯜ ꯀꯌꯥꯅ ꯆꯞ ꯃꯥꯟꯅꯅ ꯍꯥꯏꯔꯛꯏ꯫ ꯑꯩꯒꯤ ꯅꯨꯃꯤꯠ ꯁꯨꯔꯦꯗꯅ, ꯑꯩꯒꯤ ꯅꯨꯃꯤꯠ ꯁꯨꯔꯦꯗꯅ, ꯑꯩꯒꯤ ꯅꯨꯃꯤꯠ ꯁꯨꯔꯦꯗꯅ꯫ ꯍꯦꯟꯔꯤ ꯃꯥꯒꯤ ꯃꯔꯨꯞ ꯀꯧꯕꯗ ꯇꯥꯃꯜꯂꯛꯇꯕꯗꯨꯗ ꯃꯃꯥꯡꯂꯣꯝꯗ ꯑꯃꯨꯛ ꯆꯪꯂꯛꯏ꯫ ꯑꯗꯨꯁꯨ ꯊꯣꯡ ꯂꯣꯜꯂꯒ ꯂꯩꯔꯝꯃꯤ꯫ ꯀꯧꯔꯦ, ꯀꯅꯥꯃꯠꯇ ꯇꯥꯗꯦ꯫ ꯃꯣꯏꯒꯤ ꯏꯃꯨꯡꯁꯤꯕꯨ ꯃꯅꯥ ꯂꯣꯏ ꯄꯪꯕ ꯖꯥꯠꯂꯣ? ꯀꯩꯅꯣ ꯉꯁꯤꯁꯤꯕꯨ ꯃꯪꯂ ꯇꯥꯏꯕꯪꯂ ꯇꯧꯔꯤꯁꯤꯕꯣ? ꯑꯩꯒꯤ ꯃꯤꯠꯃꯥꯡꯗ ꯊꯣꯛꯏꯕ ꯃꯌꯥꯝꯁꯦ꯫ ꯃꯥꯅ ꯊꯣꯡꯆꯤꯟꯗꯨꯗ ꯂꯦꯞꯄꯒ ꯁꯣꯜꯂꯤꯉꯩ ꯊꯣꯡꯒꯥꯜꯗꯒꯤ ꯑꯉꯧꯕ ꯁꯦꯠꯄ ꯃꯤꯔ ꯂꯥꯏꯔ ꯑꯃ ꯆꯦꯞꯊ ꯆꯦꯞꯊ ꯌꯦꯡꯂꯤꯗꯨ ꯎꯔꯛꯏ꯫ ꯍꯦꯟꯔꯤ ꯃꯁꯥꯗꯨ ꯑꯗꯨ ꯎꯕꯗꯒꯤ ꯀꯤꯕ ꯍꯦꯟꯒꯠꯂꯛꯑꯝꯃꯤ꯫ ꯃꯥꯡꯒꯣꯜꯒꯤ ꯃꯆꯤꯗꯨꯗ ꯃꯁꯥꯗꯨ ꯂꯣꯏꯅ ꯇꯥꯁꯤꯜꯂꯒ ꯇꯨꯃꯤꯟꯅ ꯃꯆꯤꯟꯗꯨ ꯈꯨꯝꯃꯒ ꯂꯩ꯫ ꯑꯉꯧꯕ ꯁꯦꯠꯄ ꯑꯗꯨ ꯊꯣꯡꯒꯥꯜ ꯃꯅꯨꯡꯗ ꯆꯪꯂꯛꯂꯦ꯫ ꯑꯗꯨꯒ ꯃꯥꯡꯒꯣꯜ ꯖꯨꯔꯤ ꯇꯥꯐꯝ ꯑꯗꯨꯗ ꯂꯦꯞꯄꯒ ꯁꯥꯎꯅ ꯁꯣꯜꯂꯛꯏ꯫ ꯍꯦꯔꯥ, ꯑꯩꯅ ꯑꯃꯨꯛ ꯅꯪꯒꯤ ꯅꯊꯛꯇ ꯀꯔꯤ ꯇꯧꯔꯛꯀꯦ ꯍꯥꯏꯕꯗꯣ ꯅꯪ ꯅꯃꯤꯠꯇꯨ ꯊꯤꯠꯅ ꯌꯦꯡꯉꯨ꯫ ꯉꯥꯛꯊꯣꯛꯆꯕ ꯉꯝꯕ꯭ꯔꯥ ꯌꯦꯡꯉꯣ꯫ ꯃꯨꯅꯥꯟ ꯑꯩ ꯀꯅꯥꯅꯣ ꯍꯥꯏꯕ ꯃꯁꯛ ꯈꯪꯍꯟꯒꯦ꯫ ꯁꯤ ꯍꯥꯏꯔꯒ ꯃꯐꯤꯗꯨ ꯀꯜꯂꯤ꯫ ꯋꯥꯟꯇꯦ꯫ ꯄ꯭ꯔꯞ ꯄ꯭ꯔꯞ ꯄꯟꯊꯕ ꯇꯧꯗꯅ ꯆꯠꯈꯤꯔꯝꯃꯤ꯫ ꯃꯥꯒꯤ ꯃꯅꯤꯡꯗ ꯑꯃꯨꯕ ꯃꯃꯤ ꯀꯌꯥ ꯑꯃꯁꯨ ꯏꯟꯅꯕꯗꯨ ꯎꯔꯝꯃꯤ꯫ ꯍꯦꯟꯔꯤꯗꯤ ꯃꯁꯥꯗꯨ ꯀꯩꯅꯣꯝꯃ ꯇꯧꯔꯦ꯫ ꯃꯃꯤꯠꯇꯨ ꯀꯨꯞꯀꯅꯤ ꯍꯥꯏꯕ ꯐꯥꯎꯕ ꯈꯪꯈꯤꯗ꯭ꯔꯦ꯫ ꯃꯌꯥꯗꯨ ꯀꯥꯈꯤꯕꯗꯒꯤ ꯎꯝꯁꯤꯟꯈꯤꯗ꯭ꯔꯦ꯫ ꯏꯃꯨꯡꯗ ꯇꯣꯝꯕꯤ ꯑꯃꯗꯤ ꯃꯤꯠꯈꯨ ꯋꯥꯔꯤ ꯁꯥꯅꯔꯤ꯫ ꯇꯣꯝꯕꯤꯅ ꯑꯋꯥꯡ ꯊꯪꯕꯒꯤ ꯃꯨꯅꯥꯟ ꯃꯄꯥ ꯃꯆꯥꯁꯤꯅ ꯂꯣꯏꯗꯧꯔꯦꯅꯦ ꯈꯨꯟꯁꯤ ꯄꯨꯔꯥ꯫ ꯃꯈꯣꯏꯅ ꯐꯠꯇꯕ ꯂꯝꯗ ꯁꯥꯟꯅꯗꯅ ꯂꯩꯔꯦ꯫ ꯉꯁꯤ ꯐꯥꯎꯕ ꯑꯩꯈꯣꯏꯅ ꯈꯨꯟꯁꯤꯒꯤ ꯃꯥꯡꯅꯕ ꯇꯧꯔꯛꯈꯤꯕꯁꯨ ꯀꯔꯤꯁꯨ ꯂꯩꯔꯛꯇ꯭ꯔꯤ꯫ ꯑꯩꯈꯣꯏꯗꯤ ꯆꯨꯝꯅ ꯑꯩꯅ ꯍꯩꯖꯕ ꯏꯍꯩꯁꯤꯅ ꯃꯈꯣꯏꯒ ꯂꯣꯏꯅꯗꯅ ꯋꯥꯔꯛ ꯋꯥꯇꯤꯟꯅꯕꯅꯤ꯫ ꯃꯁꯤꯗ ꯐꯠꯇꯕ ꯂꯝꯗ ꯇꯧꯕꯗꯤ ꯅꯠꯇꯦ꯫ ꯃꯤꯠꯈꯨꯅ ꯄꯥꯕ ꯑꯐꯕ ꯑꯣꯏꯒꯦꯔꯥ ꯐꯠꯇꯕ ꯑꯣꯏꯒꯦꯔꯥ ꯃꯁꯤ ꯑꯩꯈꯣꯏ ꯇꯧꯍꯟꯅꯤꯡꯗꯦ꯫ ꯑꯐꯕ ꯊꯕꯛꯇꯤ ꯅꯠꯇꯦ꯫ ꯃꯣꯏ ꯃꯨꯅꯥꯟ ꯈꯣꯏ ꯃꯄꯥ ꯃꯆꯥꯁꯦ ꯑꯃꯨꯛꯇ ꯑꯣꯏꯔꯕꯁꯨ ꯃꯥꯏꯊꯤꯕ ꯄꯤꯔꯒ ꯑꯩꯈꯣꯏ ꯂꯣꯏꯁꯤꯟꯅꯕ ꯇꯧꯁꯤ꯫ ꯈꯨꯟꯁꯤꯗ ꯑꯩꯈꯣই ꯂꯥꯟꯗꯦ ꯍꯥꯏꯕꯁꯦ ꯈꯪꯍꯟꯁꯦ꯫ ꯖꯦꯝꯁꯅ ꯑꯗꯨꯅꯤ ꯅꯨꯃꯤꯗꯥꯡ ꯑꯊꯦꯡꯕꯗ ꯀꯩꯗ ꯂꯝꯕꯤꯒ ꯆꯠꯄ ꯉꯝꯅꯕ ꯅꯠꯇꯦ ꯃꯨꯊꯤ ꯈꯣꯏꯅ ꯇꯧꯔꯤꯁꯦ꯫ ꯇꯣꯝꯕꯤꯅ ꯍꯧꯖꯤꯛꯁꯨ ꯑꯩꯅ ꯃꯥꯒꯤ ꯂꯥꯏꯗꯨ ꯑꯃ ꯐꯥꯔꯒꯗꯕꯅꯤ꯫ ꯑꯗꯨꯕꯨ ꯍꯩ ꯉꯥꯏꯈꯣꯅꯦ, ꯅꯪꯒꯤ ꯃꯔꯨꯞ ꯑꯃ ꯂꯥꯛꯈꯤꯕꯗꯥꯏꯅꯦ? ꯃꯥꯗꯤ ꯀꯥꯏꯗ ꯂꯩꯈ꯭ꯔꯦ? ꯍꯧꯖꯤꯛꯇ ꯃꯈꯣꯏꯁꯨ ꯍꯦꯟꯔꯤ ꯌꯥꯎꯗꯦ ꯍꯥꯏꯕ ꯅꯤꯡꯁꯤꯡꯂꯛꯄꯗꯒꯤ ꯉꯁꯥꯏꯗꯒꯤ ꯃꯣꯏ ꯀꯔꯤꯒꯨꯝꯕ ꯑꯃꯠꯇ ꯚꯥꯞ ꯑꯣꯏꯔꯨꯗ꯭ꯔꯦ꯫ ꯖꯦꯝꯁ ꯃꯅꯤꯡꯂꯣꯝꯗ ꯊꯣꯛꯑꯒ ꯀꯧꯏ꯫ ꯑꯗꯨꯁꯨ ꯂꯩꯕ ꯎꯗ꯭ꯔꯦ꯫ ꯊꯥꯡꯃꯩ ꯊꯥꯟꯗꯨꯅ ꯀꯣꯌꯦꯡ ꯌꯦꯡꯕꯗ ꯂꯩꯃꯟꯗ꯭ꯔꯕꯗꯒꯤ ꯇꯣꯝꯕꯤ ꯈꯣꯏ ꯃꯤꯄꯥꯏꯅꯔꯦ꯫ ꯂꯥꯏ ꯐꯠꯇꯕꯅꯒ ꯑꯃꯨꯛ ꯆꯦꯟꯈ꯭ꯔꯕ ꯖꯥꯠꯂꯥ? ꯍꯩ, ꯂꯥꯡꯊ꯭ꯔꯩ ꯃꯇꯣꯟ ꯑꯍꯨꯝꯈꯛ ꯍꯦꯛꯂꯛꯎ꯫ ꯈꯨꯕꯥꯛ ꯈꯨꯔꯒ ꯍꯦꯛꯎꯀꯣ꯫ ꯒꯨꯔꯨꯒꯤ ꯌꯥꯊꯪꯅꯤ ꯍꯥꯏꯌꯨ꯫ ꯖꯦꯝꯁ ꯂꯥꯡꯊ꯭ꯔꯩ ꯃꯈꯣꯡꯗ ꯆꯪꯉꯒ ꯈꯨꯕꯥꯛ ꯑꯍꯨꯝꯂꯛ ꯈꯨꯏ꯫ ꯑꯗꯨꯒ ꯒꯨꯔꯨꯒꯤ ꯌꯥꯊꯪꯅꯤ ꯍꯥꯏꯔꯒ ꯍꯦꯛꯇꯨꯅ ꯄꯨꯔꯛꯑꯝꯃꯤ꯫ ꯇꯣꯝꯕꯤꯅ ꯂꯥꯏꯔꯣꯟ ꯈꯔ ꯁꯣꯜꯂꯒ ꯌꯦꯡꯉꯤ꯫ ꯏꯁꯨ! ꯆꯦꯟꯗꯦ ꯆꯦꯟꯗꯦ꯫ ꯃꯥ ꯂꯥꯏ ꯐꯠꯇꯕꯅꯒ ꯆꯦꯟꯕ ꯅꯠꯇꯦ꯫ ꯖꯦꯝꯁ ꯄꯥꯈꯠꯅ ꯑꯗꯨꯗꯤ ꯀꯥꯏꯗ ꯂꯩꯔꯝꯅꯤ ꯄꯨꯄꯨ? ꯇꯣꯝꯕꯤꯅ ꯑꯃꯨꯛꯇ ꯃꯨꯟꯅ ꯌꯦꯡꯉꯨ꯫ ꯃꯁꯥꯗ ꯑꯀꯤꯕ ꯈꯔ ꯐꯪꯂꯝꯒꯅꯤ꯫ ꯑꯗꯨꯅ ꯃꯥꯅ ꯃꯐꯝ ꯑꯃꯗ ꯒ꯭ꯌꯥꯟ ꯃꯥꯡꯗꯅ ꯂꯩꯔꯝꯕꯁꯨ ꯌꯥꯏ꯫ ꯃꯈꯣꯏꯅ ꯊꯤꯕ ꯌꯥꯕ ꯃꯃꯥꯡ ꯃꯅꯤꯡ ꯅꯥꯛ ꯌꯦꯠ ꯇꯨꯡ ꯃꯥꯡ ꯂꯣꯏꯅ ꯊꯤ꯫ ꯐꯪꯃꯟꯗ꯭ꯔꯕꯗꯒꯤ ꯖꯦꯝꯁ ꯈꯣꯏꯁꯨ ꯃꯥꯡꯒꯣꯜꯗ ꯂꯦꯞꯄꯒ ꯀꯧꯔꯝꯃꯤ꯫ ꯑꯗꯨꯕꯨ ꯈꯨꯝꯂꯛꯇꯦ꯫ ꯖꯦꯝꯁꯇꯨ ꯅꯨꯡꯉꯥꯏꯇꯅ ꯀꯗꯥꯏꯗꯅꯣ ꯃꯥꯅ ꯂꯩꯔꯝꯗꯣꯏꯁꯤꯕꯣ? ꯇꯥꯂꯛꯇꯨꯗ ꯍꯧꯗꯣꯡꯗꯨ ꯉꯪꯂ ꯉꯪꯂꯒ ꯈꯣꯡꯂꯛꯏ꯫ ꯑꯗꯨ ꯎꯕꯗ ꯃꯈꯣꯏ ꯑꯣꯟꯁꯤꯜꯂꯒ ꯌꯦꯡꯉꯤ꯫ ꯀꯥꯆꯤꯟ ꯑꯗꯨꯗ ꯑꯃꯨꯕ ꯑꯃ ꯇꯥꯁꯤꯜꯂꯒ ꯂꯩꯕꯗꯨ ꯎꯕꯗ ꯖꯦꯝꯁꯅ ꯄꯨꯄꯨ, ꯁꯤꯗ ꯀꯩꯅꯣꯝꯃ ꯂꯩꯔꯦ꯫ ꯇꯣꯝꯕꯤ ꯂꯥꯏꯔꯣꯟ ꯈꯔ ꯁꯣꯜꯂꯒ ꯆꯪꯁꯤꯜꯂꯤ꯫ ꯍꯩ, ꯁꯤꯗꯤ ꯅꯪꯒꯤ ꯃꯔꯨꯞꯇꯨꯅꯤꯅꯦ꯫ ꯖꯦꯝꯁ ꯆꯦꯟꯁꯤꯜꯂꯛꯏ꯫ ꯚꯥꯏ, ꯀꯩꯗꯧꯔꯒꯦ? ꯅꯪ ꯀꯩꯗꯧꯔꯒꯦ? ꯑꯩ ꯂꯥꯛꯑꯦ꯫ ꯅꯪ ꯀꯩꯗꯧꯔꯒꯦ? ꯃꯤꯠꯈꯨꯅ ꯀꯩꯅꯣ ꯇꯧꯔꯤꯁꯤꯕꯣ? ꯑꯉꯥꯡꯁꯦ ꯀꯩꯅꯣꯝꯃ ꯇꯧꯔꯦ꯫ ꯇꯣꯝꯕꯤꯅ ꯀꯩꯁꯨ ꯇꯧꯔꯣꯏꯁꯦ꯫ ꯃꯥ ꯀꯤꯕ ꯍꯦꯟꯃꯟꯕꯗꯒꯤ ꯊꯃꯥꯏꯕ ꯅꯨꯡꯁꯤꯠ ꯆꯪꯕꯅꯤ꯫ ꯃꯥꯅ ꯂꯥꯏꯔꯣꯟ ꯈꯔ ꯁꯣꯟꯗꯨꯅ ꯃꯀꯣꯛꯇ ꯅꯥꯟꯊꯕꯤꯔꯝꯃꯤ꯫ ꯏꯁꯤꯡ ꯈꯔ ꯈꯤꯛꯄꯗꯒꯤ ꯍꯦꯟꯔꯤ ꯒ꯭ꯌꯥꯟ ꯈꯔ ꯈꯔ ꯂꯥꯛꯏ꯫ ꯃꯁꯥꯗꯨ ꯄꯥꯈꯠꯅ ꯅꯠꯇꯦ ꯅꯠꯇꯦ, ꯚꯨꯠꯅꯦ, ꯚꯨꯠ! ꯃꯆꯤꯟꯗꯨꯗ ꯀꯔꯤ ꯀꯔꯤꯅꯣ ꯌꯥꯝꯅ ꯁꯣꯜꯂꯛꯏ꯫ ꯖꯦꯝꯁ ꯃꯥꯒꯤ ꯃꯔꯨꯞꯇꯨ ꯀꯣꯟꯁꯤꯟꯕꯤꯔꯒ ꯀꯩꯁꯨ ꯇꯧꯔꯣꯏꯌꯦ, ꯑꯩ ꯂꯩꯔꯤꯁꯤꯗꯤ ꯚꯥꯏ, ꯀꯩꯁꯨ ꯇꯧꯔꯣꯏꯌꯦ꯫ ꯍꯦꯟꯔꯤꯗꯨ ꯍꯧꯖꯤꯛꯇ ꯒ꯭ꯌꯥꯟ ꯂꯥꯛꯇꯨꯅ ꯀꯞꯂꯒ ꯃꯥꯒꯤ ꯃꯔꯨꯞꯇꯨ ꯆꯦꯠꯅ ꯀꯣꯟꯁꯤꯜꯂꯤ꯫ ꯚꯥꯏ, ꯑꯩ ꯌꯥꯝ ꯀꯤꯔꯦ, ꯑꯩ ꯌꯥꯝ ꯀꯤꯔꯦ ꯚꯥꯏ꯫ ꯇꯣꯝꯕꯤꯅ ꯁꯦ ꯀꯩꯁꯨ ꯇꯧꯔꯣꯏꯁꯦ,
pupu khoi ikhoi mayam leiribasidi Henry kaptuna ayumda chalage ayumda thinbiyo Henry masadu kiba pakhatpana mayumda chalage haiduna kapli adubu makhoi mayamna themnaba kanna hotnari Henry magi thokhiba wari singdu loinamak lerami mitkhuna yare sibungo kaisu tawroiba nangna khangdabagine aikhoigi lai ngaktane kaisu tawroise Henry mamitu lauthoga kari nogi lai hojiksu aina sida leiringai angobu setpa ahal ama makhutungda pullaga mangaktu thangat yengami wande kainasu hairamine atudai ai wangangba kemba thokhidre ahal atuna hairamba singdu loina tamlami tombi amadi mitkhu khara haibada moina hena bab tarami James hoi mayam tawraga Henry bu imungda pusinbira ami ani du phamungda leirabada Henry na ai kachinda tumge bhai James noklaga hoi tumose Henry tapna bhai ai hayeng yum chalage James na Henry bu themjinbira I as nangsuko wathidi kasu tawroi mi laisingdo ekoi pupu gi ngaktani mana laknaraga sanai ni nangna kiradi hena nangonda laknaba tabani kigano kem tawroi Henry du peri ngasai noina sani haidusu lai natro James na mane adudi ekoi gi natte ekoi khunsida yamna mahi haibada ekoi pupu haini ne aduga magi satra amalai adu ekoi pupuga nongma khanakibadagi mana ekoi pupugi laisingdo fajin laga phattaba ngakta tambiraga khunsida amumu ole minati pupuni haina le ngasai gi do magi lai thajila ine phanaba tawraga nangna hek na thokhanki asumna James na wari kaya amalirami Henry tasengnama masadu kiwa kharadi farami adu oinamaksu haying chatki hainadi japyungna lepkhre moina wari sanaringai talaktuda tinda nungna thomba dong launa makhol tarakhi Henry na ele mihun sudringai tanja sida minai gi hodong si somu bai noi hodong se charase haurani James na tanja sida muk hodong sumi taraiwa adu he khaibuka tinda dong mayam ama mu tora ami machi khudingda Henry James ta konchilaga kai musiba bai James na nangna akiba pakhatpa utpaine kemta haigano akiba su utkano adu oitaradi tandana matokna tokhrani ngangna dana tin mathakta mi amana chatpagum makhol taraklami Henry kirabasu tumina adum leirami wahi amatta haide asumna numittu tumba yada nampuda tumthaki ngasi su lakle Henry gi manglanda ibung ai nangmu tasengna nungsiye ai bu thadoga chatkinuwo Henry nokmi tawba maithonga loinana nungsina yengduna nuja oivi magi lasingumna thotlavi khutsa singadu pairaga hairaami machal ibungna nangbu thadoga kaithonungta chatloye aisu nangbu nungsiye nupi macha aduna paklaba chawraba ipak ichel sina leptana leibagum ibungnasu aigi damakta lepiyuko Henry ki masa pumba leirang mahakna loina sumduna fajinkre amu nanthokpa ngamdabagi mawongda nanggi nungsibana thumatlava aini amuk aina karamna chatkani aibu nangna thamoi laka yauna fajinkre ai amuk hana chatpa ngamni haiwa thajadre bacha ani du lona nungsi chilopu tamladuna harau minok noktuna taifangi sangsardu karisu ukidre tanja aduda khanglaw laura ami hey kayu tawtubo hai maima loidana Henry mondu da kolaga nanbaga kaidobaga loire amuk toiba lerami badu laurakpa aduda mamittu khangsing hek singi mamit mana yunglaga macha kai laikhrage James na Henry gi mamai duda faklang tharami napa kanai machalno masi fagi dagi mangdi heloi na chelabu kaido Henry na nungalabo James na numidangni tumkhonga Henry magi phone tu lokthok yengi pungsidi nangdi ka saina hawdorop kaidoke ngarang su tumdabuda tumjira sanuna hawdoktrabani ibola brush tawrase Henry ngasai ge bab oide hawjikta ngarangi thawdok singdu ningsinglai
ꯐꯨꯛ ꯍꯧꯒꯠꯂꯒ ꯐ꯭ꯔꯞ ꯐ꯭ꯔꯞ ꯆꯦꯟꯊꯣꯛꯈꯤ꯫ ꯖꯦꯝꯁ ꯉꯛꯅ "ꯀꯩꯗꯧꯔꯒꯦ ꯑꯃꯨꯛ? ꯃꯁꯤꯕꯨ ꯉꯥꯎꯔꯕ ꯀꯩꯅꯣ?" ꯍꯦꯟꯔꯤꯗꯨ ꯃꯪꯒꯣꯜꯗꯨꯗ ꯂꯦꯞꯄꯒ ꯌꯥꯝ ꯃꯨꯟꯅ ꯌꯦꯡꯉꯤ꯫ ꯉꯔꯥꯡ ꯇꯧꯈꯤꯕ ꯃꯌꯥꯝꯗꯨ ꯀꯔꯤ ꯀꯔꯤꯅꯣ ꯍꯥꯏꯅ ꯃꯥ ꯑꯃꯨꯛꯁꯨ ꯊꯣꯡꯒꯥꯜꯗꯨꯗ ꯌꯦꯡꯉꯤ꯫ ꯃꯪꯒ ꯆꯞ ꯍꯦꯛ ꯃꯥꯟꯅꯕ ꯊꯧꯗꯣꯛ ꯉꯥꯛꯇꯅꯤ꯫ ꯃꯅꯤꯡꯗꯁꯨ ꯂꯥꯛꯑꯒ ꯌꯦꯡꯉꯤ, ꯆꯦꯛꯄꯜꯗꯁꯨ ꯆꯦꯞꯊ ꯌꯦꯡꯉꯤ꯫ ꯖꯦꯝꯁ ꯇꯨꯡꯗꯒꯤ ꯅꯣꯛꯑꯒ "ꯕꯨꯠ ꯊꯤꯕ ꯀꯥꯏꯗꯨꯔꯣ ꯅꯪꯒꯤꯗꯣ?" ꯍꯦꯟꯔꯤꯗꯤ ꯃꯁꯥꯗꯨ ꯈꯔ ꯀꯤꯔꯒ ꯂꯩꯕꯒ ꯊꯀꯠꯇꯅ ꯈꯪꯌꯦꯡ ꯌꯦꯡꯂꯛꯏ꯫ ꯖꯦꯝꯁꯅ ꯁꯛꯁꯤꯒ ꯍꯣꯃꯣ ꯂꯥꯕ ꯌꯥꯝ ꯃꯥꯜꯂꯦ꯫ ꯏꯕꯣ ꯁꯛꯇꯥꯗꯨꯒ ꯃꯤꯠꯌꯦꯡ ꯅꯥꯌꯦꯡꯗꯣ ꯍꯥꯎꯇ꯭ꯔꯦꯍꯦ꯫ ꯍꯦꯟꯔꯤꯅ "ꯚꯥꯏ, ꯑꯩ ꯅꯣꯏ ꯌꯨꯝꯁꯦ ꯂꯩꯕ ꯉꯝꯃꯔꯣꯏ꯫ ꯑꯩ ꯌꯨꯝꯗ ꯆꯠꯂꯒꯦ." "ꯌꯥꯔꯣꯏ ꯀꯩꯅꯣꯍꯦ, ꯅꯪ ꯉꯥꯎꯔꯅꯨ, ꯀꯩꯁꯨ ꯇꯧꯔꯣꯏꯕ." ꯍꯦꯟꯔꯤ ꯃꯁꯥꯗꯨ ꯑꯀꯤꯕꯅ ꯁꯤꯔꯤꯌꯁ ꯑꯣꯏꯅ ꯍꯥꯏꯔꯛꯏ꯫ "ꯐꯥꯒꯤ ꯅꯠꯇꯦ ꯚꯥꯏ, ꯑꯩ ꯊꯋꯥꯏꯁꯦ ꯈꯤꯇꯗꯤ ꯍꯤꯡꯖꯒꯦ ꯀꯩꯗꯧꯔꯒꯦ? ꯑꯩꯕꯨ ꯊꯤꯟꯕꯤꯌꯨ." "ꯉꯝꯃꯔꯣꯏꯀꯣ, ꯑꯩꯈꯣꯏ ꯊꯕꯛꯀ ꯁꯪꯖꯗꯦ꯫ ꯅꯪ ꯊꯤꯟꯅꯕ ꯒꯥꯔꯤꯁꯨ ꯂꯩꯇꯦ꯫ ꯆꯠꯀꯦ ꯍꯥꯏꯔꯒ ꯅꯇꯣꯝꯇ ꯆꯠꯈ꯭ꯔꯣ." ꯍꯦꯟꯔꯤ ꯄ꯭ꯔꯞ ꯄ꯭ꯔꯞ ꯆꯠꯈꯤ꯫ "ꯑꯩꯈꯣꯏ ꯄꯥꯕꯨꯡ ꯀꯧꯒꯦ, ꯂꯧꯕ ꯂꯥꯛꯑꯣ ꯍꯥꯏꯒꯦ." ꯋꯥꯍꯩꯗꯨ ꯇꯥꯕꯗ ꯖꯦꯝꯁ ꯅꯨꯡꯉꯥꯏꯔꯝꯗꯦ꯫ ꯇꯥꯟꯅꯔꯛꯑꯒ "ꯋꯥꯊꯤ ꯇꯧꯅꯨꯕ, ꯅꯨꯄꯥ ꯅꯪ ꯀꯔꯤ ꯍꯥꯏꯔꯒ ꯂꯥꯛꯈꯤꯒꯦ? ꯁꯤꯗ ꯉꯥ ꯐꯥꯅꯤ ꯍꯥꯏꯕ ꯅꯠꯇ꯭ꯔꯣ?" "ꯑꯩ ꯉꯥ ꯐꯥꯕꯒ ꯑꯝꯇ ꯄꯥꯝꯗ꯭ꯔꯦ꯫ ꯁꯨꯝꯕꯕꯨ ꯍꯧꯖꯤꯛ ꯃꯇꯝꯁꯤꯗ ꯂꯩꯔꯤꯕ꯭ꯔꯥꯅꯦ? ꯑꯩ ꯇꯁꯦꯡꯅ ꯍꯩꯅꯗꯕ ꯐꯥꯎꯋꯦ." ꯍꯟꯗꯛꯀꯤ ꯋꯥꯍꯩꯗꯨꯗ ꯇꯁꯦꯡꯅ ꯖꯦꯝꯁ ꯑꯗꯨꯛꯀꯤ ꯃꯇꯤꯛ ꯅꯨꯡꯉꯥꯏꯖꯗꯦ꯫ ꯃꯈꯥ ꯇꯥꯅ ꯋꯥ ꯍꯥꯏꯕ ꯉꯝꯗ ꯃꯄꯤ ꯏꯔꯥ ꯆꯦꯜꯂꯛꯏ꯫ ꯂꯨꯛꯊꯔꯒ ꯇꯨꯃꯤꯟꯅ ꯃꯥꯡꯒꯣꯜꯗ ꯐꯝꯂꯒ ꯂꯩ꯫ ꯍꯦꯟꯔꯤ ꯃꯥꯒꯤ ꯃꯐꯤ ꯃꯔꯣꯜꯗꯨ ꯌꯣꯝꯃꯒ ꯆꯦꯟꯊꯣꯔꯛꯏ꯫ ꯏꯃꯨꯡꯗꯨꯗ ꯃꯥ ꯀꯨꯏꯅ ꯂꯩꯕ ꯇꯁꯦꯡꯅ ꯀꯤꯔꯦ꯫ ꯑꯃꯨꯛꯁꯨ ꯖꯦꯝꯁꯀꯤ ꯃꯇꯧꯗꯨꯗ ꯃꯥ ꯈꯣꯡ ꯊꯥꯡꯕ ꯉꯝꯗꯦ꯫ ꯑꯗꯨꯒ ꯑꯃꯔꯣꯝꯗ ꯌꯨꯝꯗꯨꯗ ꯃꯈꯥ ꯇꯥꯅ ꯂꯩꯅꯤꯡꯗ꯭ꯔꯦ꯫ ꯍꯦꯟꯔꯤ ꯖꯦꯝꯁꯀꯤ ꯃꯅꯥꯛꯇ ꯐꯝꯂꯒ ꯖꯦꯝꯁꯀꯤ ꯃꯈꯨꯠꯇꯨ ꯄꯥꯏꯁꯤꯜꯂꯝꯃꯤ꯫ "ꯚꯥꯏ, ꯅꯪ ꯑꯩꯕꯨ ꯋꯥꯔꯧꯔꯅꯨ꯫ ꯑꯩ ꯃꯇꯨꯡꯗ ꯀꯣꯟꯅ ꯂꯥꯛꯑꯒꯦꯕ." ꯖꯦꯝꯁ ꯃꯆꯤꯟ ꯑꯅꯤꯗꯨ ꯆꯤꯛꯁꯤꯜꯂꯒ ꯀꯞꯅꯤꯡꯕꯗꯨ ꯈꯥꯡꯉꯤ꯫ ꯑꯗꯨꯒ ꯃꯃꯥꯏꯗꯨ ꯍꯥꯏꯐꯦꯠ ꯂꯩꯔꯒ ꯍꯦꯟꯔꯤꯒꯤ ꯁꯥꯒꯟꯗꯨ ꯄꯣꯞ ꯄꯣꯞ ꯊꯥꯏ꯫ ꯍꯣꯏ ꯍꯥꯏꯅ ꯃꯉꯛꯇꯨ ꯅꯣꯝꯃꯤ꯫ ꯃꯤꯠꯈꯨꯁꯨ ꯊꯣꯔꯛꯑꯒ "ꯍꯩ, ꯅꯣꯏ ꯅꯆꯤꯟ ꯅꯌꯥ ꯁꯦꯡꯉꯕꯣ? ꯀꯥꯏꯗ ꯑꯃꯨꯛ ꯆꯠꯀꯦ ꯍꯥꯏꯕꯅꯣ?" ꯖꯦꯝꯁ ꯀꯩꯝꯇ ꯈꯨꯝꯗꯦ, ꯇꯨꯃꯤꯟꯅ ꯊꯣꯔꯛꯑꯝꯃꯤ꯫ ꯍꯦꯟꯔꯤꯁꯨ ꯇꯞꯅ "ꯏꯃꯥ, ꯑꯩ ꯌꯨꯝꯗ ꯆꯠꯂꯒꯦ, ꯅꯣꯡꯃ ꯂꯥꯛꯑꯒꯦ." ꯃꯤꯠꯈꯨꯁꯨ ꯃꯥꯅ ꯆꯠꯅꯤꯡꯕꯒꯤ ꯃꯔꯝꯗꯨ ꯈꯪꯉꯤ꯫ ꯀꯔꯤꯕꯨ ꯍꯥꯏꯔꯨꯅꯤ, ꯁꯣꯔꯗꯨ ꯁꯥꯡꯅ ꯍꯣꯟꯗꯣꯛꯏ꯫ "ꯍꯣꯏ, ꯐꯔꯦ, ꯐꯖꯅ ꯆꯠꯂꯣꯀꯣ꯫ ꯉꯥꯏꯈꯣ, ꯏꯃꯥ ꯉꯥ ꯈꯔ ꯍꯥꯞꯄꯤꯒꯦ." ꯁꯤ ꯍꯥꯏꯔꯒ ꯏꯃꯨꯡꯗ ꯆꯪꯈꯤ꯫ ꯍꯦꯟꯔꯤꯅ "ꯏꯃꯥ, ꯌꯥꯔꯅꯤꯌꯦ, ꯃꯊꯪ ꯂꯥꯛꯄꯗ ꯆꯥꯔꯒꯦ." ꯁꯤ ꯍꯥꯏꯔꯝꯃꯒ ꯃꯥꯁꯨ ꯊꯣꯡꯒꯥꯜꯂꯣꯝꯗ ꯊꯣꯔꯛꯏ꯫ ꯂꯩꯀꯥꯏꯒꯤ ꯑꯆꯠ ꯑꯋꯣꯛꯁꯤꯡꯅ ꯉꯥꯡꯅꯕ ꯃꯆꯤꯟꯁꯤꯡꯗꯨ ꯍꯦꯟꯔꯤꯒꯤ ꯃꯅꯥꯀꯣꯡꯗꯁꯨ ꯇꯥꯔꯛꯂꯤ꯫ "ꯃꯊꯣꯡ ꯃꯔꯝ ꯈꯪꯗꯕ ꯃꯤ ꯄꯨꯝꯅꯃꯛ ꯑꯃꯠꯇ ꯈꯨꯟꯁꯤꯗ ꯂꯩꯕ ꯉꯝꯗ꯭ꯔꯕꯅꯤ꯫ ꯑꯃꯨꯛꯇꯪ ꯑꯩꯈꯣꯏꯅ ꯐꯥꯕ ꯃꯇꯝꯗ ꯈꯪꯗꯧ ꯂꯩꯔꯕꯅꯤ꯫ ꯄꯥꯡ ꯇꯤꯡꯉꯒ ꯍꯥꯠꯀꯅꯤ." ꯑꯃꯅ ꯑꯃꯨꯛ ꯑꯗꯨꯅꯤ, ꯃꯗꯨꯗꯇ ꯃꯇꯤꯛ ꯆꯥꯗꯣꯏꯅꯤ꯫ ꯃꯣꯏꯁꯤ ꯀꯤꯍꯟ ꯈꯪꯍꯟꯕꯇ ꯅꯠꯇꯅ ꯄꯣꯠꯁꯨ ꯊꯝꯕ ꯉꯝꯗ꯭ꯔꯦ꯫ ꯃꯥꯡꯕꯗ ꯑꯩꯈꯣꯏꯗꯤ." ꯉꯥꯡꯅꯔꯤꯕ ꯃꯌꯥꯝꯗꯨꯅ ꯖꯦꯝꯁ ꯁꯣꯔꯣꯛ ꯊꯣꯛꯄ ꯉꯝꯗ ꯂꯩꯁꯤꯜꯂꯒ ꯂꯩꯔꯤ꯫ ꯑꯃꯨꯛꯁꯨ ꯋꯥꯈꯜ ꯅꯨꯡꯉꯥꯏꯇꯅ ꯃꯄꯤ ꯁꯤꯟꯊꯔꯛꯏ꯫ ꯇꯧꯔꯤꯕ ꯃꯌꯥꯝꯗꯨꯗ ꯍꯦꯟꯔꯤ ꯀꯔꯝꯅ ꯃꯈꯣꯡ ꯊꯥꯡꯉꯒ ꯆꯠꯀꯅꯤ ꯈꯟꯕꯗ ꯑꯋꯥꯕ ꯑꯃ ꯑꯣꯏꯔꯝꯃꯤ꯫ ꯃꯤꯠꯈꯨꯁꯨ ꯆꯦꯈꯥꯎ ꯑꯃ ꯄꯥꯏꯔꯒ ꯉꯥ ꯈꯔ ꯌꯣꯝꯃꯒ ꯄꯨꯊꯣꯔꯛꯏ꯫ "ꯁꯦ, ꯁꯤ ꯍꯥꯞꯀꯣꯁꯦ ꯏꯕꯨꯡꯉꯣ." ꯖꯦꯝꯁꯇꯨ ꯄꯤꯔꯣꯏꯅꯕ ꯃꯤꯠꯌꯦꯡꯒ ꯂꯣꯏꯅꯅ ꯌꯦꯡꯂꯛꯑꯝꯃꯤ꯫ ꯋꯥꯗꯤ ꯑꯃꯠꯇ ꯍꯥꯏꯕ ꯉꯝꯗꯦ꯫ ꯍꯦꯟꯔꯤꯗꯨ ꯆꯪꯁꯤꯜꯂꯒ ꯃꯄꯨꯛꯇꯨꯗ ꯀꯤꯟꯅ ꯆꯣꯛ ꯂꯥꯎꯅ ꯊꯤꯜꯂꯛꯏ꯫ "ꯄꯛꯆꯕꯅ ꯂꯣꯏꯔꯦ ꯏꯕꯣ, ꯂꯤꯂꯥꯒꯤ ꯅꯨꯄꯤ ꯁꯥꯕ ꯌꯥꯔꯅꯤ." ꯁꯤ ꯍꯥꯏꯔꯒ ꯌꯨꯝꯂꯣꯝꯗ ꯑꯃꯨꯛ ꯆꯪꯈꯤ꯫ ꯖꯦꯝꯁꯅ "ꯀꯩꯅꯣ, ꯆꯠꯅꯤ ꯍꯥꯏꯗꯥꯏꯅꯦ? ꯀꯩꯗꯧꯔꯒꯦ? ꯅꯪ ꯑꯣꯏꯅ ꯆꯠꯈ꯭ꯔꯣ, ꯑꯩ ꯁꯤꯗ ꯂꯩꯍꯧꯔꯒꯦ." ꯃꯤꯠꯈꯨꯗꯨ ꯅꯣꯛꯃꯤ ꯇꯧꯔꯒ "ꯊꯤꯗ, ꯑꯉꯥꯎꯕꯁꯤꯡꯁꯤꯗꯤ, ꯑꯩꯗꯤ ꯑꯋꯣꯏꯡꯀꯤ ꯆꯠꯇꯣꯏꯕꯣꯏ ꯅꯤꯡꯉꯨꯔꯦ." ꯖꯦꯝꯁꯇꯨ ꯍꯧꯖꯤꯛꯇ ꯃꯣꯃꯣꯟ ꯅꯣꯛꯂꯒ ꯆꯦꯟꯁꯤꯜꯂꯛꯏ꯫ ꯃꯥꯒꯤ ꯃꯔꯨꯞꯀꯤ ꯂꯦꯡꯖꯨꯝꯗ ꯀꯣꯜꯂꯒ "ꯂꯥꯛꯑꯣ, ꯉꯥ ꯐꯥꯕ ꯆꯠꯅꯕ ꯆꯤꯟ ꯁꯦꯡꯁꯦ." ꯑꯁꯨꯝꯅ ꯃꯈꯣꯏꯁꯨ ꯃꯆꯤꯟ ꯃꯌꯥ ꯁꯦꯡꯅꯕ ꯊꯣꯔꯛꯑꯝꯃꯤ꯫ ꯏꯪꯈꯣꯜꯗꯨ ꯌꯥꯝꯅ ꯄꯥꯛ ꯆꯥꯎꯏ꯫ ꯑꯦꯟꯁꯥꯡ ꯅꯥꯄꯤ ꯊꯥꯔꯤꯕ ꯑꯃꯗꯤ ꯌꯨꯝ ꯁꯨꯃꯥꯡ ꯊꯦꯂꯣꯡ ꯃꯅꯤꯡ ꯃꯌꯥꯁꯤꯗ ꯅꯠꯇꯅ ꯏꯪꯈꯣꯜꯒꯤ ꯅꯥꯀꯟ ꯅꯥꯀꯟꯗ ꯈꯔ ꯁꯨꯒꯂꯞ ꯇꯧꯕ ꯂꯩꯔꯤꯕ ꯑꯗꯣꯝꯗ ꯆꯪꯂꯛꯂꯒ ꯄꯨꯈ꯭ꯔꯤ ꯃꯆꯥ ꯑꯃꯁꯨ ꯂꯩꯔꯝꯃꯤ꯫ ꯇꯣꯝꯕꯤꯁꯨ ꯑꯗꯨꯗ ꯐꯝꯂꯒ ꯃꯌꯥ ꯁꯦꯡꯗꯨꯅ ꯂꯩ꯫ ꯀꯔꯤꯅꯣ ꯈꯪꯗꯕ ꯑꯃ ꯄꯥꯏꯔꯒ ꯃꯌꯥꯗꯨꯗ ꯀꯟꯅ ꯇꯛꯂꯤ꯫ ꯇꯛꯏꯕ ꯑꯗꯨꯁꯨ ꯃꯨꯁꯤꯟ ꯃꯨꯏ꯫ ꯍꯦꯟꯔꯤ ꯁꯨꯛꯂꯒ ꯌꯥꯝ ꯃꯨꯟꯅ ꯌꯦꯡꯂꯒ ꯍꯥꯏꯔꯛꯏ꯫ "ꯅꯤꯄꯥ, ꯀꯩꯅꯣ ꯅꯣꯏ ꯄꯨꯅ ꯃꯌꯥꯗ ꯇꯛꯏꯁꯤꯕꯣ?" ꯖꯦꯝꯁꯁꯨ ꯋꯥꯁꯥ ꯑꯅꯤꯈꯛ ꯄꯦꯛ ꯊꯦꯛꯑꯒ ꯍꯥꯏꯔꯛꯏ꯫ "ꯑꯣ, ꯊꯤꯅꯦ, ꯊꯤ."
Kaino thini haibo mayada sengido thini haiba si hairaga wasadu ama pirai adu uvuda Henry mamitu lauthoga kaino aisu thisi sengdoro haisa James so hauna nokthorai hai thina tine utne sono Henry na kaino haisiba noi brush tara piba Colgate manga piba am phauba leiba ngamjadraba lao ai yang khai pibi ge lao James na mi crorepati niko yadrevo khara pa ingai da to horo mi yadavai ni ekoi imungdi asengbu utki asina sengi noigi brush baranga chanadre Henry haujikta kari ningsing labanu khangde haunu nokthorai James na nangi sonodu hauraba chahi amagi wari ningsing nokpido Henry noklaga makutuna set launa tharaga hairei natte haiba ai gyan lakpane nangna hana hostel changakpada ngai ringai matamda mi leitaba tanja da namthikhraba toilet manungda brush tawrine leiraga aiga choni gana toilet manungda achapotu lona chaena sandokpai nangna kapado mittu urakpa James noklaga haujikta nongngai nine ai brush tawwa haiba kuijiko mina tarati Africa gi jungle dai thorak pra haini nangna topper chalai kaise nangi history thigaladi ivo nakandagi tompina lao thengani nga fawa chanaba tawrasi James na utkhara lauraga naikhairaga khubak mayaida thami Henry na kamai tawdoinu sibo wa matondo chikhayo aduga takta aga sengo Henry tu haiboi haitoboi tawraga sengi mayadu hainadavna loiravani oba masu yaure amuksu loiraga pukri gi thongra aduda phamtharaga isingdu tompina machindu tenglaga amuksu manungduda adumak kamsilami adu ubuda Henry tu allergy tawre tombi du loiraga kakre James amuk changaga pukri duda machindu tengsilaga makhong makhut amuk manungda chamsilaga phat kantholaga kakhalai Henry suklaga leirambaduda James nokthorai laudana yam leiningdaine Henry masadu ihei heinadre as che sidabu kamaina chinting doino maisi kamaina ta doino ba aidi isa se yadre allergy tawre James na ngasi da natte ebo nungti gini Henry mamitu lauthoga kaino haisibo nungti gina chinting siladi pukri sida leiriba ising singsi noigi natinga nuraga gi machungak tangairamani ore ngamjaro ai yare wazatu nanwa tauge ga sada tawro upai di leita Henry du hainada kabo thenglaga lai mitku su moibu ngai duna leirami lao chaksi khara charaga pata chalasi Henry mogi imungda changni khanwada matha sana hairei ima ai sida dum charage nungsayaraga nungai gadro imungda dum charu sidana James ti Henry gi maong du khanglavanina noklaga ima sida oina dum charage nungsa su yaini yaina chak tu prap charaga makhoi chatnaba thora ami Henry na bai ai phone tu manung do lehore James mamit tu faina yenglaga Delhi daga lehore kaina haga do mantro amta lok thoro chalo mia yengningde haujikta afau satana chatni kaina fengdana changba ngamaga haujinga kisinariwa Henry thongkalom de yengningna hangoi lav tu kedor bujano ne fat lakpa yarabne James na hogolom krei bungo magi nongan jiko ore ni laktoise makhoi singdu wari sanadana pato oina kumtharaklami ahang bolam hangduda sitleva malang banungsit tu khangde wakhalna oirivra pukninga si nungole mafamdudaga kuina leiradi punsi se kuina hingadaba mali sorkasi chaning taba makai hondok ningde nongmata asumba asengba nungsit nungsa fangkidrava lamhangi fazaba amagi magul leina ko macha leiriva amadi laptakna langtrik langna imai chonwa patkadu uvada pukninga hena ngasidi nungon khre Henry du pat amadi kom singdugi fazabadu ningthina uraga mapukningda ihada haraubugum tawi amuksu khonthang yaina laurei ui mana ui haibagi khonthang yaibaduda amuksu nokle James noklaga hai hero nangnadi amukta udriva
ꯉꯁꯤꯗ ꯂꯥꯛꯄꯅꯤ ꯀꯥꯏꯅ ꯇꯧꯖꯔꯤꯕ ꯑꯎꯕ ꯑꯌꯦꯡꯕꯁꯤꯡꯅꯗꯤ ꯅꯪꯁꯦ ꯉꯥꯎꯔꯦ ꯈꯟꯈ꯭ꯔꯅꯤꯀꯣ ꯍꯦꯟꯔꯤ ꯍꯥꯏꯔꯒ ꯑꯃꯨꯛꯀ ꯍꯦꯟꯅ ꯂꯥꯎꯔꯛꯂꯤ ꯃꯇꯥꯎ ꯃꯇꯥꯎ ꯖꯦꯝꯁꯅ ꯃꯤ ꯌꯦꯡꯅꯔꯦ ꯍꯥꯏꯕꯅꯤ ꯍꯦꯟꯔꯤꯗꯨ ꯉꯥꯡꯉꯤꯒꯗꯨ ꯇꯥꯗꯦ ꯁꯦꯜꯐꯤꯒ ꯄꯪꯇꯧꯗ ꯇꯧꯏ ꯎꯆꯦꯛ ꯁꯪꯒꯨ ꯄꯥꯏꯔꯤꯕ ꯑꯃꯗꯤ ꯂꯩꯔꯤꯕ ꯃꯐꯝꯁꯤꯡꯗꯨ ꯖꯦꯝꯁꯇꯨ ꯀꯔꯦꯝꯅꯔꯒ ꯍꯩ ꯏꯝꯐꯥꯜ ꯃꯆꯥ ꯅꯪꯅ ꯈꯨꯡꯒꯪꯗ ꯂꯥꯛꯑꯒ ꯑꯁꯨꯛꯀꯤ ꯃꯇꯤꯛ ꯆꯥꯎꯈꯠꯄ ꯁꯥꯅꯤꯡꯕꯩ ꯆꯥꯡꯗꯣ ꯁꯟꯊꯤ ꯐꯥꯎꯕ ꯅꯃꯥꯅ ꯄꯣꯛꯄꯗꯩ ꯎꯗ꯭ꯔꯤꯕꯩ ꯃꯑꯣꯡꯗ ꯊꯑꯣꯏꯅ ꯐꯣꯇꯣꯒ ꯀꯥꯞꯄꯒ ꯂꯦꯜꯂꯦꯗꯣ ꯅꯪ ꯇꯧꯔꯛꯇ꯭ꯔꯦꯀꯣ ꯑꯋꯣꯏꯕ ꯄꯛꯁꯤꯜꯂꯛꯇ꯭ꯔꯦꯍꯦ ꯍꯦꯟꯔꯤꯅ ꯃꯋꯥ ꯂꯧꯗꯦ ꯏꯕꯣ ꯏꯝꯐꯥꯜ ꯃꯆꯥ ꯑꯁꯥꯕꯁꯤꯡꯅ ꯑꯃꯨꯛꯀ ꯍꯦꯜꯂꯦ ꯑꯗꯨꯅꯤ ꯃꯤꯅ ꯈꯪꯂ ꯂꯩꯔꯗꯨꯗ ꯀꯥ ꯍꯦꯟꯅ ꯇꯥꯛꯆꯅꯤꯡꯕꯩꯅꯤ ꯃꯅꯤꯄꯨꯔꯅꯤ ꯀꯥꯏꯁꯤ ꯀꯧꯊꯣꯛꯇꯅ ꯑꯃꯦꯔꯤꯀꯥꯗꯩꯒ ꯂꯥꯛꯄꯩ ꯇꯥꯏꯞꯇ ꯇꯧꯖꯅꯤꯡꯕꯁꯦ ꯅꯨꯄꯥꯗꯩꯗꯤ ꯅꯨꯄꯤꯅ ꯈꯔ ꯍꯦꯟꯕꯅꯤ ꯑꯗꯨꯅꯦ ꯈꯔ ꯂꯩꯔꯗꯤ ꯃꯣꯏ ꯈꯨꯡꯒꯪꯒꯤ ꯃꯤꯅꯒ ꯐꯥꯏꯕ ꯊꯤꯁꯦ ꯁꯨꯃꯥꯏꯅ ꯇꯧꯋꯦ ꯀꯥꯏꯅꯒ ꯅꯝꯂꯛꯄ꯭ꯔꯥ ꯀꯅꯥ ꯈꯪꯄꯣꯠꯇꯦ ꯁꯣꯁꯤꯌꯦꯜ ꯃꯦꯗꯤꯌꯥꯗꯒ ꯐꯦꯁꯕꯨꯛꯇꯒ ꯚꯥꯏꯔꯦꯜ ꯆꯠꯂꯅꯤ ꯍꯦꯟꯔꯤꯗꯨ ꯃꯥꯅ ꯉꯁꯥꯏꯗꯒꯤ ꯌꯦꯡꯉꯨꯗꯕꯅꯔ ꯈꯪꯗꯦ ꯑꯗꯥꯏꯗ ꯂꯩꯔꯤꯕ ꯑꯃꯗꯤ ꯂꯥꯞꯇꯛꯅ ꯂꯩꯔꯤꯕ ꯃꯤꯁꯤꯡꯗꯨ ꯃꯉꯣꯟꯗ ꯂꯣꯏꯅ ꯌꯦꯡꯗꯨꯅ ꯂꯩꯔꯝꯃꯤ ꯃꯤꯠꯌꯦꯡꯁꯤꯡ ꯑꯗꯨ ꯎꯕꯗ ꯃꯁꯥꯗꯨ ꯁ꯭ꯋꯥꯏ ꯂꯥꯎꯏ ꯆꯠꯅ ꯖꯦꯝꯁꯀꯤ ꯃꯈꯨꯠꯇ ꯇꯥꯞ ꯄꯥꯏꯔꯛꯏ ꯖꯦꯝꯁ ꯉꯛꯅ ꯀꯩꯗꯧꯔꯦ ꯑꯃꯨꯛ ꯍꯦꯟꯔꯤ ꯇꯞꯅ ꯆꯤꯔꯣꯟ ꯇꯧꯔꯛꯏ ꯚꯥꯏ ꯑꯩ ꯁꯨꯝ ꯀꯤꯁꯜꯂꯛꯑꯦꯀꯣ ꯅꯣꯏ ꯑꯁꯥꯏꯒꯤ ꯃꯤꯁꯤꯡꯁꯦ ꯀꯩꯅꯣ ꯃꯣꯏꯅ ꯑꯩꯉꯣꯟꯗ ꯃꯨꯟꯅ ꯌꯦꯡꯉꯤꯁꯤꯕꯣ ꯖꯦꯝꯁꯁꯨ ꯅꯣꯛꯂꯒ ꯐꯖꯕ ꯁꯛꯇꯥꯗꯨꯗ ꯉꯁꯥꯏꯗꯩ ꯇꯥꯏꯇꯥꯅꯤꯛꯀꯤ ꯖꯦꯛꯀꯤ ꯃꯑꯣꯡꯗꯒ ꯂꯥꯎ ꯈꯣꯡꯗꯅ ꯁꯦꯜꯐꯤꯒ ꯇꯧꯕꯗꯨ ꯎꯕꯗ ꯃꯌꯥꯝꯁꯨ ꯅꯪꯒꯤ ꯅꯑꯣꯡꯗꯨꯗ ꯌꯦꯡꯉꯤꯅꯤ ꯀꯩꯅꯣ ꯍꯦꯟꯔꯤ ꯃꯁꯥꯗꯨ ꯁꯨꯝ ꯀꯤꯁꯤꯜꯂꯛꯂꯤ ꯃꯥꯒꯤ ꯋꯥꯈꯜꯗ ꯁꯨꯝ ꯆꯤꯡꯁꯤꯜꯂꯛꯂꯤ ꯈꯨꯟꯗꯨꯗ ꯂꯩꯔꯤꯕ ꯃꯤꯁꯤꯡꯁꯤ ꯊꯥꯏꯅꯒꯤ ꯃꯑꯣꯡ ꯃꯇꯧꯗꯨꯗ ꯂꯥꯏ ꯈꯔ ꯕꯨꯠ ꯈꯔ ꯁꯥꯟꯅꯔꯒ ꯄꯪꯂꯩꯗ ꯂꯩꯔꯝꯒꯅꯤ ꯍꯥꯏꯕꯒꯤ ꯋꯥꯈꯜꯗꯅꯤ ꯃꯥꯅ ꯆꯤꯡꯁꯤꯜꯂꯛꯏꯕꯁꯤ ꯃꯁꯤꯅꯁꯨ ꯃꯁꯥꯗꯨ ꯍꯦꯟꯅ ꯀꯤꯔꯛꯄꯅꯤ ꯖꯦꯝꯁꯀꯤ ꯃꯈꯨꯠꯇꯨ ꯆꯦꯠꯅ ꯄꯥꯏꯁꯤꯜꯂꯒ ꯁꯨꯝ ꯆꯠꯂꯤ ꯃꯁꯥꯗꯨ ꯀꯤꯔꯨꯝꯁꯨ ꯇꯧꯔꯤ ꯇꯥꯂꯛꯇꯨꯗ ꯍꯪꯉꯣꯏ ꯑꯃ ꯐꯟ ꯂꯥꯎꯅ ꯆꯣꯡꯁꯤꯜꯂꯛꯂꯒ ꯅꯞꯂꯛꯏ ꯃꯗꯨ ꯎꯕꯗ ꯈꯪꯄ꯭ꯔꯦꯛ ꯈꯪꯉꯤ ꯃꯁꯥꯗꯨ ꯄꯨꯔꯥ ꯖꯦꯝꯁꯇ ꯀꯣꯟꯁꯤꯜꯂꯒ ꯄꯦꯔꯤ ꯇꯧꯏ ꯑꯣꯏꯃ ꯍꯧꯔꯦ ꯚꯥꯏ ꯍꯧꯔꯦ ꯅꯨꯡꯊꯤꯜꯗꯁꯨ ꯇꯝꯅꯔꯦ ꯃꯥꯒꯤ ꯁꯥꯒꯜꯗ ꯇꯣꯡꯂꯒ ꯂꯩꯔꯤꯕ ꯍꯪꯉꯣꯏꯗꯨ ꯖꯦꯝꯁꯅ ꯃꯈꯨꯠꯅ ꯇꯥꯞ ꯐꯥꯏ ꯑꯗꯨꯒ ꯁꯤꯗꯤ ꯅꯪꯒꯤ ꯐꯦꯚꯣꯔꯥꯏꯠꯇꯨ ꯅꯠꯇ꯭ꯔꯣ ꯃꯃꯤꯠ ꯎꯏꯁꯤꯜꯂꯒ ꯂꯩꯔꯝꯕꯗꯒꯤ ꯌꯦꯡꯊꯣꯔꯛꯏ ꯑꯦ ꯁꯤꯗꯤ ꯃꯣꯔꯦ ꯍꯪꯉꯣꯏ ꯅꯠꯇ꯭ꯔꯣ ꯇꯟꯖꯥꯗꯨꯗ ꯇꯣꯝꯕꯤꯅ ꯂꯥꯎꯔꯛꯑꯝꯃꯤ ꯍꯩ ꯅꯣꯏ ꯂꯥꯛꯇ꯭ꯔꯤꯕꯣꯅꯦ ꯑꯣꯟꯊꯣꯛꯅ ꯇꯞꯄꯤꯗꯀꯣ ꯂꯥꯛꯄꯁꯦ ꯃꯤ ꯉꯥ ꯐꯥꯕ ꯍꯧꯈ꯭ꯔꯕꯅꯤꯅꯦ ꯑꯅꯤꯗꯨ ꯂꯩꯐꯟ ꯃꯆꯥꯗꯨꯗ ꯆꯦꯟꯗꯅ ꯂꯥꯛꯏ ꯍꯦꯟꯔꯤꯗꯤ ꯅꯣꯡꯃꯇ ꯑꯗꯨꯝꯅ ꯆꯠꯇꯕꯅꯤꯅ ꯀꯌꯥ ꯍꯩꯖꯗꯦ ꯃꯈꯣꯏꯅ ꯂꯥꯛꯏꯕ ꯑꯗꯨ ꯀꯣꯝꯗꯨ ꯌꯧꯁꯤꯜꯂꯛꯂꯦ ꯏꯟꯖꯤꯡꯕꯤ ꯀꯌꯥꯅ ꯏꯁꯤꯡꯒꯤ ꯏꯃꯥꯏꯗꯨꯗ ꯏꯟ ꯆꯤꯡꯉꯒ ꯉꯥ ꯐꯥꯔꯤꯗꯨ ꯎꯕꯗ ꯃꯆꯥ ꯑꯩ ꯌꯨꯝꯗ ꯆꯠꯂꯒꯦ ꯅꯨꯄꯤ ꯃꯆꯥꯗꯨ ꯄꯤꯔꯣꯏꯅꯕ ꯃꯤꯠꯌꯦꯡꯒ ꯂꯣꯏꯅꯅ ꯍꯥꯏꯔꯛꯏ ꯏꯕꯨꯡ ꯅꯆꯦꯟ ꯑꯣꯏꯕꯤ ꯑꯩꯕꯨ ꯊꯥꯗꯣꯛꯑꯒ ꯈꯣꯡꯗꯣꯏꯈ꯭ꯔꯒꯦ ꯈꯜꯂꯕ꯭ꯔꯣ ꯏꯕꯨꯡꯅ ꯆꯠꯈ꯭ꯔꯒ ꯅꯆꯦꯟ ꯑꯣꯏꯕꯤ ꯑꯩꯅ ꯀꯔꯝꯅ ꯃꯐꯝꯁꯤꯗ ꯏꯇꯣꯝꯇ ꯂꯩꯍꯧꯒꯅꯤ ꯍꯦꯟꯔꯤꯅ ꯑꯩ ꯅꯪꯕꯨꯗꯤ ꯌꯥꯝ ꯅꯨꯡꯁꯤ ꯑꯗꯨꯕꯨ ꯑꯩꯒꯤ ꯏꯃꯥ ꯄꯥꯕꯨꯡ ꯇꯥꯆꯧ ꯇꯌꯥꯏ ꯃꯣꯏꯅ ꯑꯩꯕꯨ ꯈꯧꯔꯥꯡꯅ ꯉꯥꯏꯗꯨꯅ ꯂꯩꯔꯝꯃꯅꯤꯌꯦ ꯑꯗꯣ ꯅꯪꯒꯤ ꯏꯃꯥ ꯄꯥꯕꯨꯡꯗꯤ ꯀꯥꯏꯗ ꯂꯩꯒꯦ ꯅꯨꯄꯤ ꯃꯆꯥ ꯑꯗꯨ ꯀꯞꯂꯛꯇꯨꯅ ꯑꯩꯒꯤꯅꯤ ꯍꯥꯏꯕꯗ ꯀꯅꯥꯁꯨ ꯂꯩꯇꯦ ꯏꯕꯨꯡ ꯑꯩꯒꯤ ꯄꯨꯟꯁꯤꯗ ꯀꯅꯥꯒꯁꯨ ꯄꯨꯟꯕ ꯋꯥꯇꯤꯟꯅꯕ ꯉꯝꯗꯦ ꯏꯕꯨꯡ ꯈꯛꯇꯅꯦ ꯑꯩꯅ ꯋꯥꯇꯤꯟꯅꯕ ꯉꯝꯂꯤꯕ ꯌꯥꯔꯦꯁꯦ ꯇꯣꯛꯑꯣ ꯏꯕꯨꯡ ꯅꯪꯕꯨ ꯂꯧꯕ ꯂꯥꯛꯀꯦꯕꯁꯦ ꯅꯣꯡꯃ ꯇꯨꯡꯗꯒꯤ ꯖꯦꯝꯁꯅ ꯊꯣꯛ ꯂꯥꯎꯅ ꯀꯥꯎꯊꯔꯛꯏ ꯂꯩꯈꯣꯝ ꯃꯔꯛꯇꯨꯗ ꯄꯨꯡꯂꯨꯞ ꯍꯦꯛ ꯂꯨꯞꯄꯤ ꯇꯨꯝꯕꯗ ꯃꯪꯕꯗ ꯍꯦꯟꯗꯣꯔꯛꯇꯅ ꯇꯥꯏꯕꯪꯁꯤꯗ ꯆꯠꯅ ꯃꯣꯟꯗ꯭ꯔꯪꯒ ꯃꯪꯂꯥꯛꯅꯔꯕ ꯃꯥꯜꯂꯤꯅꯦ ꯅꯣꯡꯃꯗꯤ ꯁꯣꯏꯔꯣꯏ ꯅꯪ ꯍꯦꯟꯔꯤꯁꯨ ꯁꯥꯎꯅꯤꯡꯅ ꯌꯦꯡꯊꯣꯔꯛꯏ ꯏꯄꯤꯛ ꯄꯤꯛꯈꯩ ꯃꯦꯟꯁ ꯇꯤ ꯁꯥꯔꯠ ꯑꯣꯚꯔꯁꯥꯏꯖꯇ ꯃꯈꯨ ꯌꯧꯕ ꯑꯃꯒ ꯎꯕꯣꯏ ꯎꯗꯕꯣꯏ ꯇꯧꯅ ꯍꯥꯄꯦꯟ ꯃꯀꯛ ꯑꯃꯒꯁꯨ ꯁꯦꯠꯂꯤ ꯁꯤꯗ ꯅꯠꯇꯅ ꯃꯁꯥꯗ ꯍꯦꯟꯅ ꯆꯥꯎꯕ ꯈꯣꯡꯎꯞ ꯑꯃꯒ ꯇꯧꯊꯣꯔꯛꯏꯗꯨꯒ ꯎꯕꯗ ꯁꯥꯎꯒꯦ ꯇꯧꯔꯝꯕ ꯍꯦꯟꯔꯤꯗꯨ ꯁꯥꯎꯕꯗꯤ ꯂꯥꯏꯔꯗꯅ ꯐꯤꯕꯝ ꯑꯗꯨ ꯎꯕꯗ ꯍꯧꯅ ꯅꯣꯛꯊꯣꯔꯛꯏ ꯖꯦꯝꯁꯁꯨ ꯅꯣꯛꯄꯗ ꯂꯣꯏꯔꯦ ꯖꯣꯅꯤꯗꯨ ꯑꯅꯤꯗꯨꯒꯤ ꯃꯇꯧꯗꯨꯗ ꯏ ꯀꯥꯔꯛꯂꯦ ꯀꯩꯅꯣ ꯅꯣꯏ ꯑꯅꯤꯅ ꯑꯩ ꯎꯔꯒ ꯍꯔꯥꯎꯔꯤꯁꯦ ꯐꯖꯕ ꯁꯛꯁꯤ ꯎꯕꯗ ꯅꯠꯇ꯭ꯔꯣ ꯆꯥꯛꯆꯣꯛ ꯐꯪꯖꯔꯣꯏꯕꯣ